MAKHADA Thoubal District Olympic Association na SINDUNA first ever District Olympic Games 2025-26 Thoubal District ta Pangthoklagani HAINA DOA Thoubal gi MAIKEI ki FONGDOKLAKLI ngasi Thoubal Ketuleka da leiba DAO Thoubal gi office ta pangthokhiba paugi mifam amada DOA Thoubal gi Secretary M Madusudon hai district asida leidiba tongan district level sports association singa DAO Thoubal ga join oiba mifam ama pangthoklaba matung mega event asi lakliba chahi asigi September 13 dagi 19 fawba numit manga ni chupna district asigi tongan ba ground natraga venue singda pangthoknaba firep laure tongan ba discipline tara tarukta Olympic Games asi Manipur da ahan bo oina pangthokadabani games asi mapung fan amadi effective oina pangthoknabagi damak game asigi organizing chairman oina district asigi deputy commissioner oidibi hana kamai amadi senior SP Thoubal Sivananda survey yauna strong organizing committee ama athubuda semlagani loinana athuga matamda magi event singi mai pakna pangthokadaba GTCC gi makhada discipline singi committee da mathau taba sing pangthoknaba lepnakre asigumdaba first district Olympic Games Thoubal district asi miyamna cooperation amadi mateng pangbiduna lamdam asida sports game movement yangsinnaba amadi sanaroi kaya semgatnaba hotnaminase haiduna DOA gi MAIKEI dagi appeal torakli ahan boina district Olympic Games Thoubal district ta ekoi pangthoknanaba hamjaribum famsi tiga sida leidiba district level association mayam gi ekoi hanadagi matam kuina ekoi district Olympic Games ama tausi haidana ekoi hanarakodo finalize tore lakadoriba September gi last week September gi tang 13 dagi 19 fawbasi pangthoknanaba gi ekoi finalize tore adugulonana hairiba game asida tongan ba discipline kana finalize toribasi discipline 13 roina archery athletics badminton basketball boxing football judo kho table tennis taekwondo volleyball wushu sepak takraw mukna polo amadi wrestling hariba masana taret asi ekoi finalize tore haibadi 17 asi ekoi magi tongan ba aduga chapchaba facility report si leiba matungina si hariba game pangthingulaba game se khoi matam kuina gi mamangdagi haukiba chahide khoi target toro lakpani adu laibo khobai tare andaki game sida khoi farsauna khoi kanjari si Manipur gi ahanba oiba aidi Manipur Olympic Association gi advice makhada pangthokadaba adumlaba dona khoi chauthokchari si district sigi respected deputy commissioner madam Hana Kamaina organizing committee game si pangthokpagi organizing committee